Kanglaipa Punba Kholauge update Loko Myanmar Tamu Township military na bomb thadabada KNB 70 Rom Sire Kuki Millitantsingna Nongmei Pairaga football sanabada Manipur lenga na yengduna leithokpa karigino Manipur gi chingi lamda laiba asigi chonariba aina si chatnadabagum Khulai paiba Kuki Millitantsingna phong na thoraktuna miya mamangda ain kaiba thorakpa matamda Manipur lenga na matam chana faduna ain gi oiba thabak lokhatuna chairak piba ngamdana free thadoktuna thamliba si karigino Housing Manipur tholiba thaga kun magama thoi helaklaba lan manung asida Kuki taba district sing da phong na lut tawbagi thabak chathabada natana Khulai paiduna micha miya marakta koiche chatpa uraba phawbada mafam aduda leiriba district administration amadi district SP na karigumba angi oiba thaba amata lokhatana leiriba asi yamna lali thawong asina takpagum tawribadi Manipur gi chingi lamdam singda chanariba ain chanadre Haibaga Chamanare Haibasini, Masigi Mayek Senglaba Kudamama Oina Kangpupi District, Manung Chanalaiba, Nongjang Kipjen Memorial Playground, Kuki Millitantsingna Kia Kangamadi Chingnaba Matayao, the Yamna Free Oibamong, Makuta for Magalgi, Nongmei Sing Pai in a football Sanabada. Lengak na yengduna leithoki basi karigino haibu wahang kaya praza section kaya dagi hang naragli Kuki Millitantsingna apaba makhal gi nongmai yanduna nok kheduna football sanaba du lengak na thingba piduna yengduna leire haina Delhi Maitai Coordinating Committee DMCC gi mai kaidagi pendaba phongdok pasu laikre Kuki Millitantsingna apaba makhal gi nongmai yanduna nok kheduna football sanaba du gi video footage social media da thagalakpadagi malem laibak pomba yauna sarasana ubada angakpa ma haibadu oinare asigumba aina yadaba thabak asi Manipur lenga amadi barat lenga anina tasengna khanglaba phawbo tumina leithokpa haibasi karigino haiba wahang ama lakli football sanabadugi matangda intelligence ki report chu marik chumna adumak leiramgani haina thajai asigumba terrorist singi thawong asi Manipur lenga amasung barat lenga anina khangna una free thaduna thamlibasi makhoibu phongna saugalabra haiba wahang lakani Kuki Millitantsingna Nongmei yanduna Churchanpur amadi Kangpupi district headquarter maktada phong na koiche chatpada makhoi bu kanana su athingba pidana lagli masidagi hendoktuna Kangpupi district SP gi office ta Kuki Millitantsingna thomjenduna landa sin kibaduda Kangpupi district gi SP gi mamaida nungna panduna thina soki asumna terrorist oiba hingsa gi thabak thawong kaya chatharaklaba phawbada makhoi bu faduna Manipur lengak leiri leba asi ain chanari bu mafam ni haibadu karigidamakta Manipur lengak na Thabak oina pangthokpa ngamdribano hariba thawong adu Manipur gi tampaki lamdam singda thokpo oiragadi khudakta ain gi oiba lofam thokpa thaba adu Manipur lengana soidana lakhutuna ain gi oiba chairak pigani haina khalli aduna lengak sasan tawba matamda ching amasung tam khaidokpagi mawongda chingi lamdam kharadana ain kaiba thabak phongna tawrabaso lengakna yengduna leithokpa haibasi lenga asi leitre haibadu taklibra haibasi miyanggi wahang oiragli haibasi aikhoigi lengak loisingna khangfam thoi Manipur lengakna kayagi matik sonbagi haibabu Housing Fauba Kuki Millitantsingna buffer zone amadi red zone haiduna lauthoktuna thamliba mafam asi lansinduna tampaki lamda khundaba miyoising amadi Manipur lengak paibada yauriba Minister Singh MLA Singh loinana Chief Minister Fauba changba ngamdaduna leiriba sini maduna Kuki Millitantsingbu naw chawhanba haibasi Manipur lengakna thohanbani haibada haimanba thokloi haina khalli masina loidri National Highway animakta chahi kayagi mamangdagi khulai paiba kayana Gari kaya dagi Nongmei Chindolda namduna tax loba pidraga gari kaya mai thadokpa lokhada inthaba driver amadi handyman faduna puraga rensam tanbagi thabak chatharakpa matamda Manipur lenga amasung barat lenga na karisu tawba ngamdana lakhibani asumna Manipur lenga amasung barat lenga ke asonba si khangbadagi Kuki Millitantsingna Manipur da landaraktuna Manipur gi apunba saktam thugaina bo honarakpadagi thakun ga mathoi helaba fawba lana si barat lenga amadi Manipur lenga anina loishinba ngamdana leiriba si Manipur thugaina ba Kuki singbu phongna saugalabra haibasi lebang miyam gi chingnaba haibadu oiribani haibasi barat lenga amadi Manipur lenga na khangfam thoi